Jawjang tekta bom pokhaibada miyoi ani sokle songlungda nongmai kaukre. None district ki manung chanba Jawjang tek area da ngarang nungtil pung ani rom tarakpada IED ama pokhaibagi thodokta khunja ani sokle hari. Police tagi phangba pauna hai singi district singda hojik oiriba law and order gi phibam asi yenglaga Khaupum police station gi manung chanba Jawjang tek area da security force na operation chatharpa yai hai bigi chingnaba leibadagi khul adugi khunja kharana pompi gan sidok nanaba amadi khulai sing lotchen nanaba honabada soibadagi pokhairappada handlam amasung letngam kouba khunja village volunteer ani sokhi Makoy ani makhudakta Churchandpur district hospital la pukhatuna laikanaki thaudog mari lainana Jawjang tek lambung village ki chairman Henkopau haukip na thador pacherula manahai Jawjang tek thaudog aduda mari lainaba local news channel amasung social media post kaya da mioi ani adu IED plan taunana honaringai da pokhai badagi sokhibani hai bu wafam adu aranba amasung yumpham yaudabani hainu phongdorli amaromda ngarang nungthil pung ahum ga makhairom tarakpada Kangpokpi district ki manung chanba ke songlung khulda sakhangdaba singna nongmai round 15 dagina kunlom kapsilaki thaudok adugi pau fangbadagi manak nakpada deploy tauba AR ki kangbu mafam aduda changsin baga loinana handuna nongmai kapadagi sakhangdaba sing adu mafam adu thadok tuna senki thaudok aduda thoidokpa so apan gi paudi laikide hari Kacha naga taruk aikhoini emotion da hatkibani madu achauba soiba mani helian thang Kuki village singda government na chana thaknarwa polam singsu pigadabani Kacha naga taruk aikhoini emotion da hatkibani maduma achauba soiba amani Jinja ki award pamayok nariba Kuki gi village singda government na chana thaknarwa gi polam sing pigadabani haina KZC Kuki zo council gi chairman Henlian thang let na phongdokre Ngarang paumisinga unaba amada KZC gi chairman Helen thang let na hai Kuki zo sing na kacha naga micham taru hat khiba adu achouba soiba amani hai ba aikhoina yajare thaudok adu emotion da thokhibani madugi damakta aina su yaning da ba phongdok jari adubu malemna amasung laibak asina Kuki zo singbu phattaba tribe ni hai na lobudi yaroi mahakna hai Kuki zo sing na Manipur gi naga singa khuthokna ba horkiba si gi matangda laibag asi gi miyam da amasung government ta hainingbadi thokliba umkhatnaba asi tangkhul gi yu thakpa nupa macha ama phurubadagini thaudok adugi matangda chatnabi gi matungina la le haijanana ba honarabasu atopagi khut changduna irang asi ohelakibani masigi matungda Kuki nupa ani kacha naga singna hatkhi madugidama Kuki zo singna naga gi miyoi kunma thoi fazillaba matungda condition amata yaudana thadokhibani kacha naga singna Kotlen manakta ambush tawduna pastor ahum hatlaga mi marina sokhankhibani thaudok aduna maram oiraga asaubuna maram oiraga kacha naga taruk adu hatkibani madugidamakta Kuki zo gi mihut sillaga aina lale hajari haina helian thangna phongdokhi mahakna haikhi Hojik fawda Kuki zo gi khul kaya mai thabadi leptri Kuki zo gi mioi tara mari kacha naga amasung tangkhul singna hat khrabani Kuki zo singnadi asaubuna maram oiraga kacha naga taruk khaktamak hat khibani masida karamba kanglupna mi yamna hena hatpage amasung khul kaya yamna mai thabage haibadu nainaba yai haina mahakna phongdokhi Ukrul district ta Kuki zo gi mioi sing mapam ahumda chasat Faikok amasung Aiset ta leiri hairiba mafam sing asida tangkhul naga singna tangai fadaba polam sing hawai natraga hidak langthakna singba sing yonsinba amadi pusinba thingli mahaki maikaidagi Manipur gi governor da asigumba mafam sing asida seng amasung hawai khara pibinana ba haijakre maduna su konadabana haujiksu makoi awa ba fibam da leiri haina Henlian thangna phongdokhi Henlian thangna haiki mahaki maikaidagi India government amasung Manipur government ta cheng hawai acha thaw amadi medicine hairiba khungang ahum asida pibinana haijakre mafam asigi miyamna tangai fadaba polam sing laijage hairbasu tangkhul singna thingli ani suba mafam oina lailon wifi asi haujik seng phangdre mafam asida tangai fadaba polam amata pusinba yadre masigi mathakta Kotland su tangai fadaba potlam amata phangdre masigidama government na pungning changbi baga loinana tangai fadaba polam sing pibinana bataksin khre
Ngarang Manipur ge governor ga wari sanabada kuki zo gi bi singna thengnari ba khudong chadaba sing asi puthok tuna khanghan kre asiguba phibam asida aihakna laibak asigi amasung malem gi miyam da kacha naga taruk hat khibagi damakta phattaba tribe ni haina logodra haibasini masigi ona tainabada kacha naga singnadi punna miyoi tara mari hat khrabani naga singna kuki dagi hena phabra kuki zo singbu sahing chawani hairibasi naga singna hena pharabra haina helian thangna hanglakhi paumi singa unaba aduda kuki zo council gi spokesperson ginja bolzong treasurer dr reverend g s gangte amasung vice chairman lin mate susru yaki Imphal jiribam lambi phaunakre Nong leptan chubna maram morga Manipur gi lifeline oriba National Highway number 38 Imphal Jiribam lambi gi Santi khunau mapada nahan gi numita lambi ningkhai khibna maram orga lambi fauna darna la khibadu ngarang dagi mahusa gumna lambi satpa haure panduna lairamba gari chamanga ga humdra humdoi security convoy ga loinana Imphal tamna changlakre Paugi lekhunumagi matungina nong leptan subna maram moirga National Highway asigi tongan ba mafam singda laiba kintharakpa amasung lambi ningkhaibagi thodok macha macha kaya thokli adum moinamak nahan gi numit ki ayuk ki pung ma pan gi min kunlom tarakpada highway asigi sibilong amasung kaimai khul gi marakta leiba santi khunau da thokiba lambi ningkhaiba adu NHIDCL amasung mari lainaba authority gi maikai digi akan mamawong da honabaga loinana ngarangi highway asida pot puba gari chatpa haure hari ngarang lambi adu ningkhai khraba matungda atenba matanggi manungda mari lainaba authority singna mathau taba machinery sing tharaktuna hanana saba loiraba culvert adugi na yet animak lebak hapsin dun honabadagi nungthil gi pung animak khai rom tarakpa adwaida lambi asida chatnanabagi damakta ngairakpa light vehicle sing chatpa hohan khibani adumakpu heavy vehicle sing de chatpa yadana leirkhibani marak sida lambi faunare haibagi pau phangbaga loinana ngasi anganba ayuktagi jiribam da pandun leirakpa oil tanker amasung atai pot puba truck punna samanga ga humdra humdoi security convoy ahumna Imphal tamna pusila khre hairi Imphal tamna pusila khiba gari sing adugi manungda petroleum pothok puba oil tanker chamaga supna ama yauri maduda LPG kunthra ga mathoi petrol kul humdoi diesel kunthra taret mix taruk ATF ahum amasung LDO ama yauri aduga atopa gari sing aduda cement puba chani supna taret FCI gi humphuni thoi transport ki kunthra nipan medicine gi taruk amadi atai tongan ba polam sing puba gari sing su yauri hari lambi gi sathok chasinda ahong ba khara leirgani International Day Against Drug Abuse and Illicit Trafficking pangthok pagi saruk ama oina Manipur Police na sinduna ngasi June gitang kuntarukta pangthokadoriba kilometer 10 gi mega marathon awareness run ga mari lainana lambi sathok chasinda ahong bakhara laigani haina traffic control police wing gi SP gi cherol amana phongdorkli mega awareness run asi kangla gi nongsup thangba gate gi hauraga iroi semba singjin phawba chelurba matungda lambi asida amuk halaklaga kangla gi nongsup thangba gate ta adumak lamthung pham oigani hairi maramaduna ngasi June gi tang kuntaruk ki ayuk ki pung taruk tagi hauraga tharumasi loidriba phawba kangla gi nongsup thangba gate tagi flyover phawraga iroi semba singjin phawba gi lambi gi kha thangba sarukta gari amata chathok chasin tawba yararoi lamjel asi loidriba phawba kangla dagi iroi semba singjin phawbagi awang thangba saruk asi two-way road oina sizinaduna gari sing chathok chasin tawgani hairi karigumba mathau taraklabadi LIC crossing the temporary traffic diversion tawduna North AOC dagi lakpa gari sing khoyathong da chadhangani ambulance fire tender amadi atai emergency gari sing de athing ba lairoi hairi lamjel asida saruk yaba runner singi gari sing aduna Johnston School gi nongsup thangba BT Park MPP crossing dagina RK Book House amasung MPP office mamang da gari sing khamgani lamjel da saruk yaba VIP amadi official singi gari sing aduna Johnston School dagina Treasury office phawba lambi da khamgani
मीडिया सिक्योरिटी अमदी एस्कोर्ट की गाड़ी सिंह अदुना GM हॉल इंदिरा पार्क अमसुंग ओल असेंबली रोड की ममांग द खांगनी हाइरी उतलौ सबस्टेशन शटडाउन तौगनी KV पैनल सिंह मेंटेनेंस की थबक पाइखत कदबना मरम ओरगा 33/11 KV उतलौ सबस्टेशन ngasi June की तांग कुंतरु की अयुक पुंग मापन मखाई दगी हौरदुना नुंगथिल की पुंग मरी फाउबा शटडाउन तौगनी हाइरी शटडाउन मनुंगदा 11 KV उतलौ फीडर अमसुंग 11 KV उनाको फीडर ना मई पीरिबा मफम सिंगदा कंज्यूमर सिंगदा मई पीबा लेपकनी हाइना MSPCL की सबस्टेशन सब डिवीजन नंबर 3 की मैनेजर की चेरोल अमना फोंगदोरकली योगा आसन की सिलेक्शन ट्रायल पांगथोक लगनी वेस्ट बेंगल की इच्चापुर कुनमरी परगनास्ता अगस्त की तांग 13 दगिना 13 फाउबा पांगथोकदबा 13 सूबा ऑल इंडिया ट्रेडिशनल योगा आसना चैंपियनशिप अमसुंग 3 सूबा ऑल इंडिया रिदमिक योगा आसना चैंपियनशिप सोक 2019 मणिपुर की टीम सेमदुना सरुक याननबगिदमक्ता सिलेक्शन ट्रायल अमा जुलाई की तांग 5 की अयुक पुंग 9 ताबदा इम्फाल वेस्ट की उरिपोक याम्बेम लेकाइदा लेबा श्री श्री गोविंद जी योग सेंटर द पांगथोक लगनी हाइरी सिलेक्शन ट्रायल असिदा सरुक यानिंगबसिंगना श्री श्री गोविंद योग सेंटर की ऑफिस उरिपोक लाइखुरेम्बी लेकाइदा लाक्तुना अकुप मरोल खंगबा यागनी हाइना जनरल सेक्रेटरी के रामानंदना थादोरक चेरोल अमना फोंगदोरकली।